पाउसेदे यमफम ओइबमर ओइबा पाउ खरा अपडेट तौजरे क्वाथा खुनौगी लंबीदा अनाबा पुरबदी लमखांगदा सिरगनी खुंजा सोयबुंगी पोथोक हानदगी हंतना पुथोकपगी मथक्ता लंबी फतबना मियामदा फांगनबा ngamdre जोगजाक पांबी सिंग तिन तादुना मांगले इम्फालदगी किलोमीटर 110 रोम नेशनल हाईवे नंबर 102 इम्फाल मोरे लंबीदगी चंगसिलगा लेबा मिदैसिंगना खुंदाबा क्वाथा खुनौगी लंबी थोंगी फिबम हाइना दैतना फिबम चाद्रे खुंजा अमा अना एक जौरपदा हॉस्टल जौनर पुरुबदा लमखांगदा सिबगी फिबम दलेहवरे पाउसे असिना क्वाथा खुनौगी खुंजा अमगा वरी सानाबदा हाई क्वाथादगी क्वाथा खुनौ फावबगी किलोमीटर 3 रोम सांगबा लंबी असिना क्वाथा खुनौदा खुंदारिबा खुंजासिंगे अमथंगारबा लंबी वरबसु फिबम फत्तबना अवाबा हाइबदु ओइरे गाड़ी जंगबा फावबा फिबम तासलक्त्रबा लंबी असिंग असि फावबा समजन सजनबकी मामी लेंगाकी मफमदगी उद्रे नौजुधागी मतमदा लाइखोमदा चटपा ngamdaba amadi ningthamthagi matamdana उफुलना चटपा ngamdabagi फिबमदा लैरे अरुबा अना एक जौरकपा मतमदा हॉस्टल जौबा नंगदना सिबगी फिबमदा लैरे नौजुधागी मतमदा गाड़ी फावबा चंगबा यादबगी फिबमदा लैरकपा असिना खुल असिदा पोथोकसिंग पोथोरकपदा अवाबा मोइरे खुल असिदा हौजिक चंप्रा पांबी चानिरोम पोदना फार्म तौदुन लैरिबा चानिरोम थादुना फार्म तौदुन लैरिबा मियोय अमगी हाइसिंग फाराबा चंप्रासिंग पांबी मखोंदा पटफोमदना मांगलिबने अमरोम मियाम हेन पामनब लमदम ममिंग लेरबा क्वाथागी सोयफम लंबी खुदों चादब मरमदा थादोकनब होनबद अवाब ओइरे मसिगी मथक्ता हेन नुवाइत्रिबदी सही खरागी ममांगदा लंबई थाबदा क्वाथा खुनौदा हौरिबा वा पांबी मांग ताकिबना हौजिक्ति सोयफमगी पोथोक असिसु यामना हंथरे कुल्लासिदा लेरिबा जुमथोंग अयंबा सोयफमगी पोथोक पुथोकलगा इमंग मनुंग इसा इसु जोकना पंगाक्तने अदबा संथोक हंथरबसु हिंगदबदी यादबना खुल असिदा ngasijo adumok soibum namle हाना पुथोकलंब सोयबुंगी पोथोक अतुदगी हंथबगी मथक्ता लंबी थोंगे नातै चादबा सिना मियामदा जहुनबदा खुदोंग चादबा चावना मायोकनरे असिना खुंजासिंग हिंगनबगी उपाय मंगसिलापकुम तवरे मारी लैनबसिंगना खुल असिगी मियामगी हिंगनबगी अमतंगारबा लंबी असिबुमुंग तना समजिन बिरबदी मफम बसिदा खुंदारिबा खुंजासिंगे अपेनबा हाइबद ओइगने खुल असिदा थेंगनरिबा अवाबदी तंबद लोइब नायररोय खुल असिदा जोंगजाक पांबी के तिल तादुना मांगख्रे मासिसु मरी लेनबसिना बियंग चांगपिदना पांबी संगसे कनबदा मतेंग पांगननेंगी हाइना लेंगा दमिंग चांगबियो हाइरे मखा तरकबा अतोप पाउ अमदना हाइरोक्तो पाउमी फुबदा कांग्रेस पार्टी के वर्कर अमदे मेंबर सिंग यावकी आबगी मतेंग चाबा खुदम अमता लेते देवबटा मथंग चाही 2022 के अंगनबा सरुकता पांगथोकदौरिबा तरागनिथोय सुबा मणिपुर असेंबली इलेक्शन असे मरी लेनना थोकलेबा हिंसा की थौदोक्सी मणिपुर लेखन पतम चाना सेक्शन तौरांग की थबक लौकतबगी ममी यामना चाउना ताई मातम चाना एक्शन लौकतुना हिंसा तौरिबा मियोइसिंग लाक्चननबा होनगदबने हाइरोक्त पाउ मी फुबगी थौदोक अदुदा कांग्रेस पार्टी के वर्कर अमदे मेंबर सिंग यावकी हाबगी मदक चाबा खुदम अमत लेते आइना मणिपुर प्रदेश कांग्रेस कमिटी एमपीसीसी की स्पोकपर्सन केएस देवबर्टाना फोंदोखरे वाफम असिंग असि अयु कांग्रेस भवन के रिसांग कैसिंग मीडिया सेंटर द पांगथोकिबा पाउमिसिंग उनाबा मिफम अमदा मागना फोंदोखिबने माना मखातना पाउमिसिन फोंदोखिबदी इलेक्शन का मरि लेनन खुलाई याउना अटैक तौबा मदे यागाई तोगाइबगी थबक सथरलिबासी मतम पुनमक्ता नन वायलेंस ता थाजबा पार्टी अमा ओरिबा कांग्रेस न जानिंग अमदे कंडेम तवे हंदक मरक इलेक्शन का मरि लेनन पांगथोकपा थबक थौरम सिंद खुथोंगनरपदा मरोइना हैरोक केंद्र थोगनिंगदबा थौदोकसिंग असि कांग्रेस पार्टी न कंडेम तवे मरमदुना पालेबलिंगा कसिना मदिक चाबा सेक्युरिटी के ओइबा सेक्शन थौरंग मतम चाना लौकतुना थोगनिंगदबा थौदोकसिंग असि थोकतना बलिंगा की पुनिंग चिंचिनखे भागना मखातना फोंदोकखिबदी हंदक मरक असि मेरे पोइनो चोंगथोरकिबसिंग की वर्कर्सिंग की मरकता मसा मसा की लैजबा डबल बैरेट नौमैसे चिंबा पुथोकनदुना अमदि खुदपु सेमदुना चाथानगलिबा असि पालेबलिंगा कसिना मतम चाना लाक्सन बिनब अपील तौके लैंगागमा लेना 144 चलाइरिबा मियोय मरीदगी हेना तिनबा यादबा मेसिबा याबा खुजुखुलाई पाइबा यादबा डिस्ट्रिक्ट मजिस्ट्रेट के ऑर्डर लेना मतौ क्रमना खनासिनबगी थौदोक थोकलेबनो थोकिबा थौदोकसिंग असि इंक्वायरी अमलिगाकना तौदना लैबदगी मखातना हिंसा की थौदोकसिंग चथारपगी मरमने मदुना असिगुम्बा हिंसा की थौदोकसिंग असि अतोप्पा केंद्रसिंगदसु संदोरकलोय हाइबा ngamde थोकलिबा थोगनिंगदबा मिखल का मरी लेनबा हिंसा की थौदोकसिंग असि लेंगाना मतम चाना लाक्सिनगदबने लोइना होम डिपार्टमेंट की चार्ज पुरिबा चीफ मिनिस्टर न मतिक चाबा सेक्युरिटी पीतना मतम चाना लाक्सिनगदबने हाइगे माना हाई अंड्रो केंद्र की यमबेमदा थोकिबा इंटेंडिंग कैंडिडेट ओरिबा श्याम कुमार अमरी संजोय अनि की मरकता लेरिबा मुक्नबगी वफम सिंग असिजो लेंगाना मतम चाना लाक्सिनदबा होना फम थोगे पालिबा लेंगा असिन हिंसा की थौदोकसिंग असिबो मतम सन एक्शन लौकतबगी ममी तारिबा से कांग्रेस पार्टी न कंडेम तवे हाइगे
ꯃꯍꯥꯛꯅ ꯍꯩꯔꯣꯛꯇ ꯊꯣꯛꯈꯤꯕ ꯄꯥꯎꯃꯤ ꯔꯥꯃꯦꯁ꯭ꯋꯔ ꯐꯨꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯋꯥꯔꯀꯔ ꯑꯃꯠꯇꯅ ꯐꯨꯍꯟꯈꯤꯕ ꯅꯠꯇꯦ ꯂꯣꯏꯅꯅ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯞꯇ ꯌꯥꯎꯕ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯤꯖꯤꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯣꯛꯂꯤꯕ ꯄꯥꯎꯃꯤ ꯑꯗꯨ ꯕꯤꯖꯦꯄꯤꯒꯤꯗꯃꯛꯇ ꯋꯥꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯈꯤ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯇꯤꯗꯝ ꯂꯝꯕꯤꯒꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ एयरपोर्ट ꯃꯄꯥꯗ ꯊꯥ ꯑꯁꯤ ꯀꯨꯟꯃꯉꯥꯗ ꯊꯣꯛꯈꯤꯕ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯇ ꯁꯣꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯆꯍꯤ 32 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯥꯒ ꯊꯥ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯍꯨꯟꯗꯥꯏ ꯚꯦꯅꯨ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN06LB4338 ꯗ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗꯒꯤ ꯅꯝꯕꯣꯜ ꯇꯝꯅ ꯆꯠꯄꯗ एयरपोर्ट ꯃꯅꯥꯛꯀꯤ ꯗꯤꯚꯥꯏꯗꯔꯗ ꯊꯣꯝꯖꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ICUꯗ ꯂꯩꯀꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯀꯟꯅꯕ ꯉꯝꯗꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:10 ꯇꯥꯕ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯤ ꯃꯥ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯒꯤ ꯀꯣꯚꯤꯗ-19 ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ngasi rimsmokta postmortem tawrab batung laikang na lakto khiba chana kanglot gi batung ina aroiba mathong makam pangtonarba bogas da thamkre aire Nagalam da Manipur da haukiba pung kunmari asig manung da sample lising maga sampan humpudra mari test tawba da mi humpudra positive waj batheng na duna positivity ki rate ahum dasmik manga ta laikre laisa da sina maram oiduna mi ani laikida baga loinana apunba laikida ba missing lising maga sanipan taraga taret jawkre COVID-19 common control room da thador pat cherola magi matungina nauna positive oi pathengna krabasing ado Impal East dagi kun Impal West dagi kuntraga matoi Thawal dagi ani Besnopur dagi ahom Kaksing dagi ahom Okhrul dagi ahom Sandel dagi ama Susanpur dagi mari Kamjong dagi ama Kangpokpi dagi ama amadi CMP F gi person amane Makhut tharaga hosuk phobda positive oi kiba apun ba missing lak ama lising kulum doi Samri umpudra hom doi yaukre Loina active case tani fandi fuga mari da leiri nauna positive oi pathengna krabasing asiga naknaram basing ki kongol liba amadi makhoigi Laifam sing containment area oina laukthokpa gi thabu paikhat pa hokre haukiba pung kunmari asigi manungda COVID-19 laisa da sina maram oiduna laikitaba miyo singa doi Impal East ki khetre kaudagi masagi sahi humbudra rom surabi napi ama amadi Impal West ki nambol dagi masagi sahi kuntra kan thorom suraba napa amane sahi humbudra surabi napi adu hana dagi anaba laiba miyo ni loidana mahak COVID vaccine dose ama phopa kaapkedre Sahi kuntra kan itu kaktangai ba miui adu COVID vaccine gi ahanba dose kaapkhre loidana anagi anaba amata leite adu lambi gi khodong thibe accident amada ko ki saruk da sok padagi wakal da da tha asi kunmanga da hospital da pokhala khebeni haire amarom da hoki ba pung kunmari asi gi marung da Manipur da COVID naroga phalak phagala khra ba mi marfu ga tare discharge tawkhre makhoi tharaga hausu phawda laichara sinaroga phagala khra ba apun ba mising Lagama lising kun chatre tarakan thui jawdana phagala bagi sang chada marfudara tare district tare rukta leire Nauna discharge tawkhra sing adu home isolation tagi taramaga janims tagi kungani thoi amade covid care center sing tagi humpone tha sigi kun tarukta state asigi tongan ba vaccination center sing ta punna miyoi lesing tara chani kuni thoi da covid vaccine kaapkhe masi dharaga state asida hujik phawda vaccine kaapkhra ba punba masing Lak taraga mapal lising taraga mga sampan humpudra mari yaukre Makhoi gi manung da lak taraga ni thoi lising ni fuga mari chani humpuga mathoi ahan ba dos loinana lak taruk lising humpudra mathoi chatre taraga hum doina ani suba dos kaap khebani Hausuk phawbagi oina Manipur da vaccine kaapagi sanga se Senapati district na khwaidagi hena nemna leire district asigi oina ahan ba dos da apan ba missing gi chada 18.02 amadi ani suba dose da apun ba missing gi chada 10.87 tab kaple haire Nagalamarom da Manipur da dengue laichat laksin bangamle Dr. Remand Manipur da COVID-19 ki web anirak mayuk na kifadaki kam thingna wana ringi cherka sistema from kada dengue amuk santora pagi miyam na mi painari ba ase thoidong na kinangai oide apne Manipur da laichat ase ki phim laksin bangamle hana nasnan Dr. One Disease Control Program Manipur NBBDCP is that Malaria Officer Dr. Remand Sisina Pangdoragle. Wafam asik kemari leden ngasi sana leba
sana lebakna Dr. Remand sisi ka akhana unabada aukiban pikhre gi manungda Manipur gi mafum krada dengi sandurok libasi makhatana sandurok tanaba lakhotpham thopa section tharwang kodingmak laukhale marmasinem yamna ka henabi painingai oidi aba wafam sing pangdokre Dr. Remand hai dengi arbalaina asi Aedes aegypti ana khangnaba kang makal amana tokan bane kang asi marwaida ayuk nungthel gi matamda active oi kang asi na miyoibada chikpa matamda miyoibagi haksangi mafam amakaktada mabuk thanna I chupagi mahutta mafam amati tongan ba miyoisingna chikpagi hainabi lai masina maram oidana dengi gi laichat asi thuna yang sandokpani handak manipurda thengnariba asi ahomlak suba waire anba amade nisaba case mathang sina kumja lisingani taretta moreda amri imphal ki thangbai bandana kumja lisingani taraga taretta thengna khebane haujik babagi oina manipurda laina asi nare khanglaba mi kunthra mangarom laire masigi manung de Imphal East district ki singmai rongda khwaidagi jamba oina case kun gani thoi Imphal West da ani thawal da manga Tamenglong da amadi Kangpo district da ani thengnare laisad asida naba thengnaraba mafam singi akoibada cheliba khongbal lopal khudingmakta larvicide tilare tak chaithokpa noma kanaraga fauning ahumla kathok phamade miam de awareness pibagi tabak satare larvicide chaithokpa asina marungi stage lairiba kangsing adu hatpane amade fogning kapthokpa aduna ka papising adu hatpane section thorang sing asina kangasi sandorpa thengba gamlagane margasida Makhut sanglamle ama Judicial custody Remand pikhre ahin nongya da Tumduna Leiba Nupigi kada changduna Makhut sanglamle haiba miyoi amangasi Judicial magistrate first class Imphal East na November 10 phoba Judicial custody Remand pikhre ngasi kona Judicial custody Remand pikhre pami adude Kurai angom pele kaidagi live me Syam Sundar Sharma sahini phusuraba miyo ase case ase mari leina na tha ase kunmunga to police na phagalaba matungda ngasi wapu police custody da lera khibani amade Judicial custody Remand prayer galota ngasi kota potora khibani case ase gi matang da police gi phangba pau ki matung inna tha ase kunmunga de Imphal East district woman police da wakala malakhe wagada da pallibadi mapuroiba amadi masa singga namidang atengwa phawba tv yangminaraba matungda Magi masa atombaga tumba saklakhiba nongai mutung pung 12 minute tararom taba matamda tungdagi masa soklakhibane ahanbada mapuroiba oirabi ningtuna Makhut katholaka tumina laiki adobo hanjilakpadagi onthoktuna yenglubda equis Syam Sundar leptuna leramkhibane magi mapuroiba amadi imung manung tanana launarba honabada mahakna mona namsinduna thamki masigi matungda equis asina famungda kakalaktuna namduna pamlanana ba honarakhibane aire Wakada duga marilenan equisado police custody da thamdana wang phong chathabada namida du maki marup singga yu ngawraba matungda ganja amuk thaklobadagi wakhal fathaba ngamdabadagi thawdogadu chathakibani ana maral jajare aire police the fire brigade kumna mai chakraba tungda kannana leibanate npren Thawar district da license ki nongmai sing police station da thingalakna bakangre Pamdaba thawdok ama thoktrngai ki mang oinena intelligence ki matengna khangdoktuna thawdok adu thogandana phona ba habase police ki mathawne maduna taduna fire brigade kumna mayulang thoklaba matung mai kanana balaiba nati habase persons in the khangadabani and minister and birena phangdokre ngasi se minister na Govinda's temple complex da samko sagali besing yengchen pala pada pawmi sina hangba wahangi pahum piraduna se minister na makhatana hai Lagadori bataraga ni thoi suba state assembly election asik mari lena constituency khara da fam da thodok thogliba ase yamna laibak thibane asigamba thodok asina khunai asiba sakot lambi dagi na thai hana da masa ko yani masida lamda masigi lobu ngak sena da balai police department gi asoba thodang lai pam da thodok ama thoktangi pang wena police ga matam san irang laksin hawa abasi makoi ki mathoni ana police person khudemana khanga da bane Mapam amada pamdaba thodok thorpa yai habigi chingna balera padi matam chana hen before sanction thuna jari mama khai irang thogan tanada ba hon hauga dabane handak status da mikhalga mari leina pamdaba thodok ya thokliba je hanthana ba state asigi togan ba district kudimakta license pai pa nomai kudimak manang ba police station da pikat hanna ba khani khre haukiba matam khara asda mikhalga mari enna khana chaina ba mi fami pun jungkai amadi lanthom bak ta khan ba Nung thanaba ongmai kapna na singba thodok kya leptana thorakliba ase laiga gasina yamna hakchina lawe asenguma pamdaba thodok sing thogaliba asida chena ba khudimak aigi migi khaidna chap chapal logi oiba action lawat kane masidam yamna waru batawi gano lakadoriba mikalasi democracy gi masak chap chana ngakna ingna tapna pangtongna ba hona binase makatarakba atopa pau amadana em
Maisang hangbagi wafam Home Department ka tanaraga lepkani. Manipur da COVID-19 laisat ki fium pagalak pagalona school hangdopagi wafam State Home Department ka tanaraga lepkani. Masigdama yangchina ba Home Department da se pikhre. Hajug bawagi ona school hangdopagi ayaba lekang da pikhi balaite an Education Minister Sorakhabam Rajana fangdokre. Pangmisina hangbaw hangi paukum da Education Minister S Rajana hai Manipur da COVID laisat lakpadagi kumja lisingadi konge April thadagi school sing changduna laklab matung da matam khara hangduk lurabasu COVID ki anisubu web lakpadagi school sing amuk changduna laklibani. Aujig state asigi oina school amata hangbagi aba pikhre. COVID namaram orga class 10 amadi 12 ki mamang sahi ki exam sing pangthoktana promotion pikhibani. Maragasida Sosanpur district the private school khara hanglak mai tamba hobagi pau panglappadagi madu thingjinkre. House of Public State as the vaccine cap libasi sahi taraganipan mataki miwi singne pikliba angang sing vaccine cap tribanina laisarasi sandor payabagi pibam laibana athing basi thamduna lakbane napi de sakti piba inot pinanaba nabi basa singna Moradabad the official sing oikre Uttar Pradesh ki Moradabad district the mission nari sakti makhadangrang lepa kupanamita nabi basa sing district magistrate DM senior superintendent of police SSP Deputy Superintendent of Police, DSP amsung Safe Development Officer CDO gumba Maroiba District ki famsing painharabeki khotong chawa ma pikhre. State government gi masigi khongthang amsung mission nari sakti na bising da sakti pinanaba thajawal henanaba makoida soiba ngamba thoklaroi habagi safaba wakal ma pokhanana amsung kunai ge karigumba khara tawnanabagi apampa ma makoida pokhanana pandam thamle. Skim masigi makada wakal loksing leibi napi masasing da district asigi marung da parwai phamseng nomagi oina paina nabagi tanja ama pikhe DM SSP DSP amasung CDO ohen kibi napi masasing aduna pung karaka ki oina officing adu pai padharau khe state government gi khongthang asi makoina thagat ki amasung makoi ki tongge sinpham chingda masina makoi gi damak jamna sathi na kanaba mo oikini phongtokhe akansa Bidapit tagi mairoi amu oiribi Moradabad ki DM pampuan kibi Sandia Babina Sandia Bhatina ayak po pung ani kidabak miyang wakat sing tanaba musumaduke waroisin panganarwa DM ohin bagi kodong saba mapirakre are masigidamak ayak asi taseng namak sautok say ay gitungi punsita ayak forcing the jawba pami ayhe Moradabad Government College ta taraganito isub class ta tamlibi ikrabaso Superintendent of Police ohin ke Maksatina saktok sa babawi miyang may kulong tiyata bawatok sing karamnat. Tagadagi habido itak tuwang pasing na ingon da tambiki ay na ato pa pamamapo kibi kusi kawe manaw haike. COVID-19 na ba miron binupi ni fuga matoy sigre, miyoy tsamaga ni fuga mapan suchat tawkre Kerala. Sahi ama mapakay ki mamang da Kerala da COVID-19 sando kiba ato ki matong da katang ba state asida. Virus inspection adu nabada ki haujuk phawda miron binupi ni fuga mathoi sigre amasong COVID positive oibadagi suicide tawdana masa matom da sija khiba dugi masingna sabaga ni fuga mapani ana state health minister bina church tanasi wang pakhungi matamda state assembly da phangdokre Congress legislature TJ pino na hiramachigi matang da pokalaki bawang amagi paukum pibada state health minister asina wafum basi phangdokibani District dagi pau pirakiba masingi matungin state asida laina adu nabadagi miron binupi ni fuga mathoi sikre masida natna viral infection asi na nakiba anaba samaga ni fuga mapanjo suicide tawduna masa matom da sijakre aina state health minister waribi nabiyaduna state assembly me famadu da thamke state asigi apunba misingi asauba sarukamadi pandemic asigi mekta restart power adu phangkhre habasi state Study gi findings sing aduna utkre adubo apunba misingi chada taraga tareti housing su laina aduna ba yabagi pibam da lai haina so findings sing aduna khodombi thinduna takli haina health minister aduna haike KNO dagi tanthokre Kogi National Organization KNO gi finance secretary oina thau puramba mori ward number 3 dagi bi Rajan organization asidagi tanthokre haina KNO UMLA gi 7 command kofum khalinagasi Tadorak pa Cherola mana haire. Cherola sina makatana hai Beirajan na party ki chana kanglon thogai tu na miyam da amadi organization da chanai da bathabak tharong kya sa tharam bagi damak magwa party asigi tan thoke bani mag party asina masak khang ki da pag loina na makata ba organization ki thabak tharom sing da
mahakam mari lainararoi DEC na yangsinkre mathanggi sahi lisingani konithoi agan bazar ta pangthok adoriba Taraganithoi suba Manipur State Legislative Assembly Mikhalgi Sem Sabagi Thaba Paikhalibasing asigi matangda ngasi Election Commission of India gi Deputy Election Commissioner DEC Nitesh Bias na yangsinkre Yangchen Kongsada sida Election Commission of India ki Secretary in charge Manipur Madhusudan Gupta su loina rakhe State sida Paikhaliba PSSR activities photo electoral roll sempa mate Mikhalga Marilina Thabak Thorum Cameron Kumna yangchenke Kongchana Sigamari Ilinati Isina Maripurgi, Chief Electoral Officer Rajesh Agrawal, Additional CEO Naurim Praven, Joint CEO Ramananda Nomaikapam, Joint CEO Ramananda Nomaikapam, Joint CEO to Daulat Khan Abadi Mikhalgi State Nodal Officer Kiagasuna Tunawari Watai Sanake, Tungdanites, Biasna Manipur Chief Secretary Rajesh Kumar Amadi, DGP LM Kautega Wunawari Sanake Ire. Arwibada content singa sigi marwaiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiriba punamuk pathagachari channel asena damda kanarabadi subscribe tawbidribasana subscribe tawbirum loinana like and share tawasu kawbigun punamak po amuk hana thagachari